Israel amasung US ki air strike ta Iran ki Supreme Leader Ali Khamenei laikhidre. Warning su Touroi, Dealsu Touroi, Iran ki Mangak Kanbagi Matam Loire, Trump. Israel ki makok thongbo official sing na phongdokpagi matungin na Iran ki Supreme Leader Ali Khamenei Israel na Iran ki Tehran da sathagiba air strike ta laikhidre haina di Jerusalem Post na report taure. Newspaper asina hai Ali Khamenei gi asiba hakchang Israel na air strike sathagiba Tehran da leiba mayumgi akaya toisingi maraktagi ngasi ayuk phangkhibani haire. News agency Reuters nasu Israel gi official sing na claim tauriba Iran gi Supreme Leader Ali Khamenei air strike ta sikre hairaduna mahaki asiba hakchang phangba ngamkhre haire. Adubu Iran na hojik phauba masigi chapchaba phongdokpa leitre haire. Israel gi Prime Minister Benjamin Netanyahu gi video statement amada Ali Khamenei sikre amadi Iran ki top leader sing da target tauri hairaduna Iran ki Tehran da leiba Ali Khamenei gi compound da Revolutionary Gunner Commander sing amasung senior nuclear official sing leiba mafam sing thugai khre haikhe. India da leiba Iran Supreme Leader gi mihutni haiba Dr. Abdul Majid Hakim Ilahina Ali Khamenei sikhibagi report asi reject tawkhe. Mahakna hai Supreme Leader asi masa mau fana leire. Mahakna American ki ba leite haina phongdokhi haire. Atopa pawamada Israel na sathagiba air strike aduda Iran ki Defense Minister Amir Nasir-Zadeh amasung Islamic Revolutionary Guard Corps Commander Muhammad Pakor siramba yai haina panare. Nasir-Zadeh Defense Minister oidringai Iran Armed Force ki Deputy Chief of Staff oiramme. Warning su Touroi, Dealsu Touroi, Iran ki Mangak Kanbagi Matam Loire, Trump. United States ki President Donald Trump na ngarang Iran gi maruoiba mafamsing da US combat operation sing sathaba hoduna Iran gi Tehran da leiba nuclear amasung missile capacity sing thugaiduna Iran na matam kuina dagi United States ta security threat tawduna lakhiba do loisilagani haina phongdokrai. Minute nipan sangba Donald Trump gi speech aduda US na Iran da sathagadoriba strike sing asi Iran gi nuclear facility sing missile stockpile tawriba mafamsing amasung masiga mari leinaba arm network sing gi mafamda nei. Mahakna Iran leibak asi malem gi oina number 1 state sponsored terror leibak ama oiduna Iraq ta US force ki mathakte attacks athakhe. Kumza lising amaga chamapan marfuga humdoida Beirut Barak singda bombing tawkhe. October 3 ta Israel gi mathakta Hamas ni attacks athankhe. Warning su Touroi, Dealsu Touroi, Iran gi aggression ki ira loisilakle haikhe. Midnight hammer lauthokpa leikhrabasu Fordow Natan samasung Irfahan da nuclear infrastructure sing nauna semgatuna thamle. Iran gi nuclear khulai sing phanghandana bagidamak aikhoina makhoi gi missile sing thugai gane. Navy sing maithiba pigani haikhe. President Trump na Iran gi security forcing da direct warning tawraduna nakhoi gi khulai thado unatrabade nakhoi asiba mayok nagani haikhe. Iran da air raid silencing hengalakpana miyam tension wangna leire. President Donald Trump na Iran gi miyam da phongdokladuna nakhoi gi ningkha tambagi pungpham laklagane. Government asi paise lauro tangkak asi nakhoi gi generation gi amata ngairaba khudong chaba mikupni haina phongdokhe. Iran gi Supreme Leader Ayatollah Ali Khamenei missile attack ta sire. Leibak tareta Iran na khudhanbada amanga ta thokankhre. Supreme Leader hathibagi wayel phangangani haina Iran na wasakhre. Iran gi Supreme Leader Ayatollah Ali Khamenei chahi marfuga taruk Muslim singi senglaba Ramzan tha manungda United States amasung Israel gi apunba air strike ta sikrai mahak laikhidabada malemda leiriba Muslim community kaya amana sathina pendaba phongdoknare aduga kharana su harauba phongdoknare. Supreme Leader asi air strike ta laikhidre haina Iran na yazabaga loinana numit nifuni awaba phongdokani haina laukthokrai. Leptana satharagliba nongthaki landa asida nupi mahiroi chamaga nifuga nipan hathibada natana leibak asigi maruoiba mioi kaya amasu hathkhre haire. Ayatollah Ali Khamenei laikhidraba tungda matam khara khaki oina mioi ahumna council ama thaupuba haukhre. Makhatana Iran na Middle East ki leibak tareta khut handuna chauna mangata thoankhre. Masiga loinana Supreme Leader hathibagi achumba wayel phangangani haina Iran na wasakhre. Iran gi paramilitary revolutionary guard na Khamenei laikhidraba matungda Israel amadi US ki basing da khwaidagi kanba mawongda landaragani haina laukthokre. State broadcaster IB gi report matungin na Israel amasung US ki attack ta laikhidraba singi manungda Khamenei gi machanupi masu mamak nupa amadi mamong nupi su yaure.
Matik mayai lairaba Revolutionary Guard ki chief oinasu lairiba Khamenei top advisor Ali Samkhani, General Muhammad Pakor, Defense Minister Ajik Nasir Jazi, Supreme Leader Khamenei Chief of Military Bureau Muhammad Siraji, Defense Council ki Secretary suwairiba Supreme Leader ki Security Affairs Advisor Ali Samkhani, SPNDA ki Chairman Hussein Javal Amelian, SPNDA ki Chairman oiramba Reza Mozafari Nia, Khatim Alanvi, Kamangi Head of Intelligence Salah Asadi na chingba maruoiba miyoi kaya su laikhidre haire. Emirates, Qatar Airways amasung Etihad Airways na Abu Dhabi, Dubai amasung Doha da paigadaba flight mga cancel tauba takhe. Iran na Gulf Arab States sing amadi Israel gi mathakta leptan attack tawrakraba matungda Jordan da laiba US Embassy na American pumnamag imungdagi mapan thoktana lainaba khangankhre. Jordan gi nongthak lambi da missile, drone amadi rocket kaya paisilakpadagi khudong thiba nangba yai khanduna American pumnamag imungdagi mapan thoktana lainaba khangankhibane. Iran attack sathagibagi pau hektawaga masing yamlaba miyamna Pakistan gi hithangpam city Karachi da laiba US consulate changsilaktuna thongnau mingsel na chingba thugaiduna polam kaya amanga ta thoankhre. Ihaw adu control tawnaba honavada police na nongmai kapada miyoi mapan sikhiwaga loinana chamagi mathakta asokapan nangkhe. Supreme Leader Ayatollah laikhidraba matungda Iran gi thabak thauramsing yangsinaba council ama semkhre. Mahaki oiba semba council aduda Iran gi president, judiciary gi makok amasung guardian council gi member yaure. Iran gi law matungin na Assembly of Expert na athuba matamda anoba Supreme Commander ama khalagani haire. US amasung Israel gi mathakta laman khumbo oina Iran na Dubai gi Pam Jumeirah Island amadi Bush Al Avar luxury hotel na chingbada missile kaya kapsinduna attacks athakre. Malemda khwaidagi chinba international airport ni haina launariba Dubai airport amadi Jebel Ali Seaport so Iran gi attack ta amanga ta thokle. United Arab Emirates na phongdokhibagi matungin na maruoiba maphamsingda Iran na missile chamaga kuntra taret amadi drone chaniga mapan lom kapsilakhi haire. Air defense system na missile amasung drone ayamba nongthakta kapthakhe. Dubai, Tehran gi konung, Manama amadi Qatar gi konung, Doha gi tongan ba mafam kaya daso Iran missile kapsinduna amanga ta thokanbagi report fangle. Nakal ani gi lanfam asina maram oiraga Middle East ta chawbalanjaw ama thorakpa yabagi oithokpa laire. Doha gi mafamda ahuba pokhaibagi makhol tawaga loinana amamba maikhugi mapai karaki haina ahuba singna phongdokhe. Lalol itiki oina khwaidagi maruoiba mafam amani haina launariba Dubai gi tongan ba mafam singdasu pokhaibagi makhol kaya marum taba phangkhe. City adugi nongthak lambida interceptor sing sizinaduna missile kaya amanga ta thoankhe. Thau marang kaina puthokpa Arab laibak singda hauji US lanmi lising kaya marum thamlibane. Awang thangba Iraq ta drone ama kairaga Erbil International Airport manakta tasilakhi aina local media gi report ama na phongdokhe. Haujik phawbagi oina Iran da miyoi sani hena sikhibagi report laire. Adum oinamag IRGC na maruoiba US ki base kuntaret Israel gi Tel Nov Airways Tel Aviv ta laiba Israeli Army gi command headquarters amadi Defense Industrial Complex ta chawna amanga ta thokan bangamle haina claim tawkhe. Akhang hai singi mot matungin na Iran da attack sathabagi thawong asina US ta karigumba makhalgi kanaba mata phangande. Madugi mahutta Israel da nakwaina na kanaba kaya marum phangalle haire. Democratic Party gi maikaidagi US na Iran da attack sathabagi thawong asi akanba mawongda yaningdaba phongdoknarakpaga loinana party asigi lawmaker singna president gi tawbangamba matik mayai hanthana ba anoba legislation ama semba mathau tare haina mot pinaragle. Senate Armed Services and Foreign Relation Committee gi member Tim Ken na hai President Donald Trump na Iran de attack sathanabagi yathang pikhibadu khwaidagi chawba soiba khongthang ne athuba matamda Senate ki mifam ama pangthoktuna US ki lanmi sing aran ba mawong da siznabagi thawong leban naba legislation ama pass tawbagi tangai fadava laire haina mahakna phongdokhe.